Commonwealth Games की गोल्ड मेडलिस्ट कुमुक्सम संजिताना महाकी मतक सिरक एंटी डोपिंग टेस्ट की मराल बयानी दबा फोंदोखरे टेस्ट की सैंपल नंबर ओने हाइना फोंदोरो नेशनल स्पोर्ट्स यूनिवर्सिटी की मरोइब कोर्स मणिपुर की मपान हांग यारो हाइदना कोपन लपा स्पोर्ट्स कॉम्प्लेक्स लेरिबा यूनिवर्सिटी के एडमिनिस्ट्रेटिव ब्लॉक दसांग भलंटियर सिंगना अकाय तोई थौन Manipur lenga ki lusing basingna lenga pada asawba thadoknaba national level international ki thakta mana kaya pangkraba songnai raba film maker aribam syamna apil tau lenga ki mi makhada felzol da puthokpa sing metric ton listing ama kolkata da base tauba MSDC limited na tha kodi ki leiba madi yon bada yana kre Protection of Manipur People's Bill gi drafting committee da Pangal Yellow me ki bihut ama yahon biyo haina All Manipur Muslim Organization Coordinating Committee ama kokna apil tarogli amasong People's Resistance and Justice Alliance ki convener Irento Laison Babu atubada condition amta yawtul thadok thabatar de kan mukhong sang sangselagni haina party sina pongdoro मैम खुरमजरे दोम येंबिरी बस इम्पैक्ट न्यूज़ नी आई के थक्सोम ना होसे पुंसा से फावगी मरोया पाउसिंग म्याम दा पिसरी कॉमनवेल्थ गेम्स दा अनिरक गोल्ड मेडल लौबंग अंख्रबी कुमुक्सम संजिताना माकी मतक एंटी डोपिंग टेस्ट का मरी लेनेना सीरीबा मरालसी यानिंग दा फोंदोखरे ngasi Manipur प्रेस क्लब ता वेलेटिंग सानरो असिगा पाउमिस का उनबगी थरम अदुदा 2017 की नवेंबर 19 दा यूनाइटेड स्टेट्स एंटी डोपिंग एजेंसी ना लास वेगास दा लौखिबा टेस्ट अदुगे सैंपल नंबर 1599000 ओइखिबका लोइना 2018 की जनवरी 5 दा यूनाइटेड स्टेट्स एंटी डोपिंग एजेंसी ने इंटरनेशनल वेल्टिंग फेडरेशन दा सानरो असिना पोटेंशियल एंटी डोपिंग की सनपथाप थुगाइरे हाइना पीकी सैंपल नंबर अदुना 1599176 ओइखी इंटरनेशनल वेल्टिंग फेडरेशन लंदम असिगी लेहाउदगी हौखिबी सानरो वेल्टर कुमुक्सम सनितागी मथक्ता थमखिबा लैबोरेटरी रिपोर्ट अतुदा टेस्टोस्टेरोन S1.1 एनाबोलिक एजेंसी सरुक सिंह असी सानरो असिगी यूरिन सैंपल अदुदा यावखि हाइबसिनी कुमुक्सम सनिताना माकी मथक्ता सिरगलिबा मराल सिंह असी यानिंगदबा गलोइना वेल्टिंग फेडरेशन ऑफ इंडिया की खुथांगदा सानरो असिना हंगरीदा बेस्ड ओबा बुदापेस्ट की मफम अमदा लैबा इंटरनेशनल वेल्टिंग फेडरेशन दा मखाताना लाइबक थिबा थोदोक असिगी मतांगदा अमुक हना थिजिन बियु हाइबो वाफम असी हाइजरगनी हाइना कुमुक्सम संजिताना ngasiगी पाउमिसिंग उनबगी थरमदुदा थमखि वर्ल्ड चैंपियनशिप तो सिर्फ आईदी पार्टिसिपेट की तबक चलक तौबगिनी खल्लगा आईदी मतमदुदा चखिबा पोनेबा मतमसिदा आइना नारगा लैबा इंजुरी होइबा आइना कमाइना आइना सिगी पोसि ड्रग्स आइना चारगा होय एग्जांपल आइना मेडन सि लौगदबनी आइना मेडन सि लौरक्तबा यादे हारगा आइना मेडन गी द फाइट तौनरम बोइतारदी आई सारामे हाइबदु मयामना आइंगोंदा लाना लौबिबदु लौफम थोई अदुगा चासु चादबा बी ग्रुप तसु तारगा इसी पार्टिसिपेट की तमक चटपा आइंगोंदा समाइना तौबसे आई नुआइते आइना ngasiबोगदा डॉग की केस ता रेजेक अमता लैरप नतिबा ngasiबोगदा अदु हाइबा पोसि कदाइदगी मोइना आदगी टेस्ट तौबदा सोइरि ब्रा नत्रगा कनागुम अमना आइंगोंदा हपसेन बिरिब्रा नत्रगा सिगी यूरिन आई इसागिने हाबा आई थादा दे पोसिबो असुक चाव कंपटीशन जी लोन थुमना तौबना तिबा मयाम फ्लक्स तौरगा तौगिबनी पूरा लाइव थादोइबनी अदुदा मोइना आइंगोंदा ngasiबोगदा करिमता हाइबित्रगा फुजितना करिगी सी लहाय हाइबिरेइनो Common Park Sports Complex लरिबा नेशनल स्पोर्ट्स यूनिवर्सिटी के एडमिनिस्ट्रेटिव ब्लॉक दसांग की वॉलंटियर सिंह से अकाय तो थोवनख्रे महिरेलु बसना तालिब डिमांड सिंह अदुदी स्पोर्ट्स जर्नलिज्म डिपार्टमेंट स्पोर्ट्स मैनेजमेंट कोर्स अमदी स्पोर्ट्स एनालिसिस कोर्स सिंह से हांगबी ने बतक सिंद्र लाकमनी यूनिवर्सिटी से मरोइबा कोर्स सिंह से यूपी की लखनऊ अमदी अतोप स्टेट सिंह दा हांगलगदि हाइना नेशनल मीडिया में फोंगलकपदगी स्टेट असिदा मरोइब कोर्स सिंह से हांगबी ने सामना लेंगा तकसिन लाकलबसु ताबीदबदगी हारिब खौजक असि संगसिलखबनी हाइना महिरेलु बसना फोंगदरखली
Manipur lenga ki lusing ba singa lenga koda asawa thadok thaba national abadi international ki mana kaya phangkraba sanareba film maker abadi music composer aribam syam sarman apil tawkre ahaloreba sanareba music unadana makoi gi paukta abadi makoi gi asan miyeng sing lausin bagi wakalonda ngarang dagi se minister na Manipur da hogdokiba bises sampark avikyan ga mari lainana ngasi Rajya Sabha ki MP KSS Babanandana BJP gi Thawmi singa loina tuna thawmi ban laurung pore laikai dalai ba ribam syam sarma gi yem da satuna sonara ba film maker madi music composer asiga unadana wari batai sanaki una batu da aribam syam na mahagna thengna rakhiba lausin ba yaba wafam kaya thamla ki marwaina Manipuri culture gi lamda lainga asana paikali payaba thabak thorom singi matang da MP of the BJP ki official singi puning sing ki aribam syam na thamla ki wafam singi manungda kharadang palabada Manipur ki culture ki sab history puari thambagi tangai phadab lai hai ki loinana landamasi ki sankirtan bo UNESCO ki intangible cultural heritage of humanity da sankhiba tukum da landamasi ki lai harau ba sisu salhanna ba hona ba mathautai lam asida mahaki maike ki pangba ya ba bating pangna ba sem sadron lairi lengana culture ki lamda ahen ma ming sangwi tangai phadab du lairi culture na lawri ba thodang sing asi mapan naiti hai ba wafam asika loinana Manipur lairi ba aho makaya gi matang da sumahang na panki loinana landamasi ki culture ki lamda lairi ba miyo sing sakwa thorang oi wa lenga na ipai paikat pa udri ba asida su ming sanghaning ba ki apam su phongdoki Pau Paunaba has Yamna Dakale, I do Mamatamni Hojiksi. Pau Pauna of the Ginuina, a Kam Toybisisu, communication what Pedine and Lowy. Aduna Kui Kalahalva, Second World War Digi Uraba Manipuri, Owen Bekamuksu Uraba, a queen hiding. Mayam the Kangani Mawapam Kamuksu, Lebanina, Mulatana, Nasi, Snow Unabila Luna, suggestion Kam Lorga. Manipur kari urapayab gebe vision ama yamna thuna khanaba Manipur gi IAS sing yam lokalaga karimba think tank kamana masigi guide towiba vision ama puthokpiba chahi kungi matungda chahi yang khai matungda Manipur kari oiragani haiba khanba ethok kinataba hoju kinataba hena research tawdana quality scholarship yamna leiba mayam punjan laga madugumba puthokpa ngamba adum oisanu Nakalamarong da bises sampark avikyan ga mari laina nazagoi amadi isai gilam da masak ngaiba mana kaya phangkhrabi khetrimim ongbi thorani sabi ka ngasi MP Babanandana lusing bakang bodno naki singa matak thoksom laikai talaiba khetrimim ongbi thorani sabi ka una baduda lamdam masik horliba artist singna makhoi yan tamliba zagoi isai gilam aduda Marik sumna manung hutta tamhaning bi apam phongdoki loinana lenga kasina so horli bazagoi isai bu pamjari basingbu pungning thawat haning bi apam so phongdolaki mi na ngang ba sidi nang ngang ba ya di haya ponte mana ngang jaba ami na ngang jaba ai na jaba jigo du apabada woyu thabakta utpiro mayam khangba chidi ai ni tomda na khangba na dia ponti ko thabakta utpiu ai ching chaluni heta chali helicopter chali heta ta kumthai heta unai heta mayam ngang nei si asi thoki da ba porsi handaki chief minister ga tawdana semgat pinar lam chatana aki akhang lehendre asi afabani Narendra Modi ki chahi mari surakpagi kunungai aphai paujel se mayam sum chacharaga Manipur da leiriba akhang ahi allaman mayam se diga kuna advice ama sikto ko chachabani adukki matik akhoi ji wakan je gyan mayam am pibere wisdom mayam takpire kuna tawgodo mayam poktak pibire ba pokta ko sarkar tawgodo mayam am haibire loinmak tawbungam da su karu mukhradi tawbungam na ba I side ki ko sarkar side ki hona jagen kan Ingthaningai oba mongda ahanbo in state horticulture and soil conservation department ki makada Perzol district ki Longmi society amana Kolkata da based of MSTC limited ka memorandum of understanding ama sign tawdana Perzol da puthokpa sing metric ton listing ama leiba madi yon bada yanakri MOU asigi matung ina Perzol district agro producers development society ki makada MSTC limited company da nong da metric ton kuntra lai thoi piduna thama ki manungda punba metric ton listing ama se pigani Longmi singdagi MSTC limited company na
sing kilogram amada lupa taramapan da laigani metric ton lising amagi sing pi matamda Fairfield district ki lomi singna apun basen pam lupa crore abaga lak mariputara phanggadori MOU adu ngasi bawprada laiba Minister Thonazam Shankumar office chamber ta MSTC Limited Guwahati ki France ki finance manager Sokat Das amadi Fairfield district agro producers development society ki mihut BL kaivon na Minister ki mangda kuyek pinaki tharam aduga mari lainena minister na ngasi sign tawriba MOU asi lamdam asida lariba lomi singi oina yamna nungaiba mikup amani matam kaya dagi Fairfield district ta organic oiba sing kaya marang kaina putoktuna laki adubu market laitabana sing asi kilogram da lupa mapan da fawba laibina ba laitabana aremada mangduna laki ngasidi horticulture amadi soil conservation department ki mi makada hona zarakpana lomi singda kanaba phangle market laire makata na lomi sing lamdam asida sanaba mahi marong marang kaina puthona bo hona bada thawa yauna hona biu lamdam asigi loinana lomi sigi semilon phagan han bada pun hona se haina mahangna appeal tauki ngasigi taramatu da department asigi principal secretary JC Ramthanga director K namadi Manipur organic mission agency momagi mission director K Devadatta Sarmasu sarugyaki Guwahati da base over enterprises amana koi haiba MOU koi farmers inga sign tong na kanda kilo amada lupa 1919 da laurga ne na sign tong dare sigi da magtai Manipur government gi site gi state government gi department gi official sings especially Fairfield district ki problem gi farmers sing da ai nungai ba amadi nungsi bi kai khulna badu ai ulle farmers sing ga miku khuding gi tas taw minaraga horticulture na tawda thop yam sing asi atopa district sing da su कराई कराई द जिंजर जी है ना थाबी याबे के तो थार कर होना कांदा कोई मणिपुर की प्रजा जी सेमिलोन फनबा अमदी जिंजाक ते पान तांग द भदुम थिम द चनबा की पान मनी है द ngasi MOU sign तो बसिदा इन अदुम दि थागले Protection of Manipur People's Bill ki drafting committee da Pangal Yelhomi ki bihut ama yahan behind all Manipur Muslim Organization Coordinating Committee amukong na apil tarokli hata minu thawda laiba amukok ki office da phawmi sang ona ba da committee asigi president SM Zalal na haiki bada housing lady balenga kasina lamda masigi Yelhomi kanjana ba lakadar ba nongzu mi phamda bill puthokani haiba wafam taram na oi adubu bill asi sem na drafting committee sem da lamda masida kundare ba mi oi lak ahum hen laiba Pangal Yelhomi ki mihut yorok da ba si laibak tivni loinena amukok na nungai ta phongdoli Manipur lenga na yarabadi drafting committee ki member ase review tawbiduna Pangal Yelhomi ki mihut ama happy hana SM Zalala filterli nakal maromda lamdamasi ki tongan civil society organization singna lamdamasi ki Yelhomi kanjana basang seleba khongsang amadi thabak thoram singda amokok na hanagum mapung phana sakot kani haina amokok ki president asina makha taki असिगुम्बा बिल अमा प्रिपरेशन तौननबगी दमकता ड्राफ्टिंग कमिटी अमा सेमबगी तांककता मणिपुर लैरिबा तोंगान तोंगानबा थिनिक कम्युनिटीज मयाम की मिहुत सिंह यावरा कांदा मणिपुर लैरिबा मणिपुर की पांगन येलहोमी कम्युनिटी की मरक्तगी मिहुत अमा फावबा असिगुम्बा ड्राफ्टिंग कमिटी सिदा यावबा उदबसे तसेंगना कोई अंगकपा फावी यामना नुंगाइतबा फावी अन यारगदी लेंगाकना मसी review to biraga ji yamna unanimous soiba yen ani ngai ngoi roi daba adumba bill ama khak soidana agoi laiba nongju mi pham sida table tawba ngamgani haiba sigumba wafam sia akhoi gi mai kai dagi thamjari asigumba bill ama preparation tawna People's Resurgence and Justice Alliance Prasagi convener Irendro Laiswan Babu Atubada condition of the Yaudana Tadok Tabatarabadi Akan Makongjang Sangsin Nabasam Sari Haina Prasagi Joint Secretary Samananda Kangimbam the Pongorokli Ngasi Manipur Press Club the Pau Tokiba Pau Mipamada Samanandana Lamdamasaki CSO Singh Miyamama the political party Singna Su Prajanas Sangsileba Kongjang the Sogot Piduna Kongjang Sangsin Buhaina Fil Toki Banbayabadi Okiba Me Tada Mapanda leba Manipuri maswa sing hat kani haina kihanba video footage sama non local kharana social media or Facebook ta thagalakhi bada comment piru bagitama police na hokba me kuntar ta phajan kibene madi me kuni panda sub judicial magistrate Imphal West putoki matamadu da bel pirabasu Rendro na condition amata yautana thadokadabni haina bel lawai ba yadabadiki court na numit 15 judicial remand lokthakibani CSO saying amadi political bench level opposition parties in singse makoi sing dasu makoi gi side gi leiba angu makal gi khongjing jin sanction biraga pressure babios ne iren ron torisi masagi lanai gi political party am khakki lanai gi kano inu ubigeno mayam gi
ꯇꯧꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯟꯇꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯐ꯭ꯔꯤ ꯁ꯭ꯄꯦꯁ ꯔꯥꯏꯠ ꯇꯨ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯁꯦ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯤ ꯃꯥꯡꯍꯟꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯃꯌꯥꯝꯒꯤ ꯀꯣꯖꯀꯤꯗꯃꯛꯇ ꯉꯥꯡꯅꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯁꯄꯣꯔꯠ ꯏꯔꯦꯟꯔꯣꯏ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯒꯣꯜꯃꯥꯡꯗ ꯁꯥꯒꯅꯤ ꯇꯧꯔꯝꯕꯗꯒꯤ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯀ꯭ꯌꯥꯝꯒꯩꯗ ꯍꯣꯡꯈ꯭ꯔꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯁꯒꯣꯜꯃꯥꯡꯗ ꯁꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯖꯌꯟꯇ ꯀꯨꯃꯥꯔꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯂꯥꯂꯥꯅ ꯍꯥꯏꯈꯤꯕꯗ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯞꯄꯒ ꯂꯣꯏꯅꯅ ꯁꯒꯣꯜꯃꯥꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯃꯗꯤ ꯁꯥꯏꯀꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯁꯥꯎꯕ ꯄꯨꯛꯅꯤꯡ ꯐꯊꯕꯤꯗꯨꯅ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯝꯂꯕꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕꯁꯦ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯁꯦꯡꯗꯣꯛꯅꯔꯁꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯁꯥꯅꯕ ꯇꯧꯔꯁꯤ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯀꯦꯟꯗ꯭ꯔꯒꯤ ꯄꯨꯝꯅꯃꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨ ꯅꯍꯥꯔꯣꯜ ꯏꯆꯜ ꯏꯆꯦ ꯆꯤꯡ ꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤꯗ ꯂꯩꯕꯤꯔꯣ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯁꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯉꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯏ Indo Myanmar border yungiba border pillar sing asi maram sadana ngamkhai paring kaina lana yung silibasi ki matangda more kulgi khunja sing amadi civil organization singi oiba punmin pham laliba jun mari nithokaba nimita pangtholagani haina Kotha village authority na thadrok paserola mada hairakli mipham asida border pillar asina soklaba khungi khunja sing amasung lebak asiki lup sing saruk yabiyo haina authority asina serola sida pauzilakli Manipur State Power Distribution Company Limited MSPDCL na Quest Company da tha taruk ki contract pirambadagi tha ani khakti oina contract pirak padagi yaringda ba fongdokna company asina MSPDCL gi thabak tawba lepre pibam asida Quest ki makha da thabak tawba line staff sani kuntra manga thabak tokle matam kaya da ki MSPDCL ki thabak tawduna laglaba housing na thabak leblaba Quest ki staff sing asibu MSPDCL na contract natraga regular staff oina longsin biyo haina all Manipur Quest staff union afil tarakli Manipur Press Club ta pawmis nga unabamada inina sagi General Secretary Kontausam Swades Kumar na hakibada Quest na MSPDCL ki thabak tawraroi haina wareb lokibadagi company asigi makhada hana thabak tawrama staff kaya awaba mayok dare tang tadaba phibam da leire mamangda MSPDCL ki makhada leramba Quest ki staff sing asigi yaifanaba MSPDCL na sinbiyu sahi kaya dagi awaba kaya mayok naraklaba staff sing asibu MSPDCL ki staff oina hapinaba company asina sinbiyu haina Kontausam Swades na Tamlagli. Wana leiriba akhoi staff sing asi sani ga kuntra mangani sani ga kuntra manga je akhoi ji chap chaba thabak ama khak mafam ama khak MSPDCL side busan biraga MSPDCL gi thabak tawjari ba akhoi se makha dana MSPDCL gi makha da oina leijeraga thabak tawjage hoji pawde akhoi ji thabak si subam khangda leramni Quest ki makha da leibisina maram oiraga akhoi si matam khara amuk extend tawba khara amuk tawba madudagi khanghaudana thani khak extend tawrabasi Quest side ba company jin accept tawdabde akhoi ji thabak sudana hojik leire karigumba ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯕꯤꯅꯕ ꯀꯅꯥꯝꯇ ꯃꯄꯨ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ MSPDCL ꯁꯦꯟꯗ ꯄꯨꯁꯟꯕꯤꯔꯣ Kumja lesini tarahum doida pangtok ba Manipur Police Male Constable recruitment gi result athu matam da haidu haina recruitment asida saruk ya ke candidate singa wakani fam sathakre mifam loibaga khongsa sana bohona bada police ka khongsa loi singa bukna khre se minister memorandum pisin basang bada unaba phanglak tabadagi khoisaung nara candidate singa thasi ahum bhawi man result haidok tab tarabadi mathangi numit jon mari ga ahin noyai dagi tang taruk ki ahin noyai phawa Manipur pumbada total shutdown tokre hana lauthokre wakani fam asi ngasi recruitment asigi DPC mai palaba candidate sing na kasapan lai mizam laikai community hall da sathaki pani wakani fam adu loiba ko chaung narba candidate sing na khongsa na sana bohonara pada masing yalo Manipur personnel sing na tingdina makata na salan khide khongsang lai sing aduna ngangthoki bawa ngaktaba se minister fam thad o athuba matam da recruitment asigi result haido o haibna sing ba kolau kya su lauki
tungda khongjaloi adu ki marakti mihut khara se minister unna bagi ayaba pi khedumakpu se minister masaga hak theina na unabi khudong saba fangkide Impal City manungda yamna maru oiba lambi ema oriba rims road pu double parking osinba loinana street lamp thandabana maram oira khodong sadaba kaya mayong nari hairi athuba matamda lambi asigi phibam phagatnaba thangmaiban amadi oripo assembly constituency MLA ani magna miyeng sangpiu haina demand tawduna wakan infam su sathakre sanora nopi sakot khongthang lup kimi makhada sathakiba wakan infam aduna street lamp matam kaya dagi thandana lerak lambi asigi nagyata leiba miyo singna paisa khaigat naraga lambi asi numidangi matamda ngalhalli haina thamlakli wafam wakan infam aduda saru yakhiba lubasige secretary thoksom victoria na hakibada rims road asi yamna maro lambi orapsu lambi asi numidang da mamdana leiri lambi asi hazukki oina lambi asi ki manakta leiba myo singna paisa khainaraga mafam kharada halogen lamp thanduna ngalhalli lambi asi leiriba junction box su consumer singna ahenba lot sijin nabakira ngahak leitana sakpaki thongsu thengnari haiki thoksom victoria na makha taraduna lambi asigi maiki ani makta parking osin bana lambi asita satokasin tau pada awab oire lambi asigi footpath matam kya de samjindra lairakpana ahoba kaya laire loina namiyam da khodong thiba kaya mayong na hale piba masida mari lainaba department amadi uripok amadi thamai bana assembly constituency ke MLA singna miyeng sangbiu haina mahakna appeal tauri junction ki posting ngahaita akhoi gi mai se pokhai ba nungai ba se barabar di adum tawe haibadi akhoi gi sorok sida lairi ba se widing so ba gi ra kari gi no haibadi akhoi na ne khangdre ngahaita mai se mutpa hoi sem ba budi lai ko lakpa tar ga su barabar di adum mutle ba pokhai ba khokai ba se tawgale aduga na ye sida gari khamjan biri se aduna sail ama khatang da pibiraga gari se khamaladi phagadam hojing makta da akoi mama seida phamingai da ne okto ani su thengai kharabani Nepal Laksuba Pripak Progi Progressive Day Lubasika Central Headquarters General Headquarters mani base area singda Lubasiki mak kokthongba officer kaya na saruk yadana pangthokpa da natana irisa singaloina iram dangi mafam kaya da su paksana pangthokre haina lona thingraba lalo lubasina khanghalakli Lubasika chairman piba pauzel pathokpa lubke lusingba kaya na ihau asigi mathok taba wafam kaya pongdokpana thoromasigi mapungoiba saktam sing oiki hairi Nepal Laksuba Progressive Day asida tongan basin pamda laiba irisa kaya na saruk yabi bagidamak lup asinasu thagatpa pongtorli District Health Society Imphalis na sindrangasi World No Tobacco Day 2018 Imphalis ki porampata laiba Chief Medical Officer Complex the Pangthokre Thoromatita Guest of Honor ki warot piradana Cardiothoracic Surgeon Dr. K.S. Kalana Malayamda Cardiovascular Attack na laikidra pamiyo singi barakta sarok ahum thop ki amadi hidak mana sujina babdi surup biri takpar maram oiri haina phongthoki state asida su sahi nipu yaudriba miyo kya heart attack tawduna lai tabaki sang yamna hengalakli asigumulura famasi hidak mana talab zarda kwa na singba amadi surup biri sujina bana ayama maram oidina thogan bani haina phongthoki amadi Athoiba meeting ng oral period na Imphalis ke Additional District Magistrate Oriba MCS Samim Ahmad Shahna Hausi ki Oriba pibam asida hidak mana amadi surup thadokpi hainabi leban bhaibasi iswagi warip amadi thodang yam number oi sumnagi numit asibu pangthokpana thingma ngamloi haina phongthoki makha tarakda mioi khuding makna wakal taba warip amadi thodang longnaba Samim na appeal tawki We do media campaign, we do awareness, but how effective 30 years tagina World No Tobacco Day have say tora aga lak pa se lisang sit na sahi kun sa se tora lak pa matam sida akhoi je kadai fo effective torage oirage have si su I think we need to retrospect akhoi si retrospect o to go chang brai na kala ya ai gi cha mamang da di ai na chari ba kwa se ai wahalroi ge have po che adoi ta de ai yum da sara roi obviously natra ne ko asumbaina macha di khara huminasi Supreme Court na extrajudicial execution case lising masamanga kunipan CBI da sinari basida
mai pangna asumba puthongna bagidama candle lighting ceremony pangthokre thalamase young people for social welfare of the malom massacre the like rabas singi maimung manungi miyo singna puna kusamnadana malom da leiba 10 innocent memorial factor sathakibani banbayai inkomjala singani ge November anida thokiba laibakti butado amada paramilitary forces na mafam asimakta minungsi laitana lanjatra miyo chara nongwina kaptra hatkibani laikitaba singi thawaina inga signa laina banga singi taramata sarug yakiba singna minute ama tumina leptona awaba phongdoki matang sas the break marose ke break matung da yunam hoidrom government high school gi mahiro ya manak sai asigi bosem na loba metric parikya da sada marfumat gi matak da panglaktuna lenga ki mahi loi sang singi su tanja ama leiri habi gi mayek larab khudam ama oirak ki gi paw ma di manipur ma sumalang tongan tongan ba i paw sing putuna laksake impact news bu mi ta dun lebio mayam ba bokona taram no sari bulletin asigi makata pa paw mi am da pizari manipur pumba gi oina yeng lobda lenga ki mahi loi sang sigi phibam ka khangen pham yoraba matam asida Bosemna handak the Haidokiba SSLC examination 2018 ga result Yumnam Hidrom Government High School Mahiro Amana Sada Marfamato Matakta Panglaktuna Lengaki Mahilo Sang Singiso Tanja Lady Happy Mayek Larab Kudam Am Oikre Hinamasigi Matanga Pogdam Ama Imphal West ki manung channa mayai lambida Imphal mayol ki subna ki kilometer taranipan muk chatlagalaiba Yumnam Huidrom Government High School ki mahiroi Yumnam Manoranjanna handak me kunmapan da haido kiba vosim gi HSLC examination 2018 da subject da mark marifutara gi matakta amade apun magi oina cha da marifu mathoi gi matakta fangduna lainga ki school sing gi marakta mark wang na pass to bangam mahiroi ama oiri mahak Yumnam Huidrom mayai lekai dagi Yumnam lebak chaw amade Yumnam ongbi Rovita ani gi macha nupani school asida tamak pa matamda oja singna laik takpa khotpa tawa matamda yamna yengsinbi Maramasina aina hantak 2018 da thakiba ICSC examination da first division yowa ngamjarkhibani school sida oja jingi nagi ju yam thajaba thamduna ngang je sitam hangibani ado oja khara warkhibana maram oduna ai angang je sumana ring holder yaw ngamdabani habja igi sa thamme sumana handaki ICSLC examination gi result da school jigi chhatra singi maraktagi Yumnam Manoranjan na first class da phawbada natana aikogi Manipur da leiba government school sing ayambadagi aikogi mark khwaidagi wangna phangba asi aikogi yam chawthok chaningai ni positioner ama oina na ba aiko yam kanna hona jagibani aduga mama pa na so suki matik thawai yauna Manoranjan gi dam hona gibani mana phangai siga sana daba ningba thungdaba adugumba subject amani ju yaudaba nati State awardee amadi school asigi headmaster TS Manglem bagi miyeng makhada lamdam asigi atai lenga ki school gumna infrastructure gi amadi oja gi award pakyana thallaba mahiroi chatruk ki mayada tamliba school asigi mahiroi singu matik chaba mahiroi amamam ohen naba hanba leitana honari aikoi gi government gi side tagi yingsin biba yam wat bagi adugum khudam ama 1961 da sagiba building du mongni hojik lairisi leibaki phaklang oibanina hojik si loina ningai raktana aikoi gi chhatra si chatruk hena tamaba school jida school gi phibam jiga yengorga di mama ampa na yammi paiba phawba tamhanningsdaba adugumba school ama oirabani government gi maikai dagi aduga aikoi gi local MLA bhawba yauna kanamatana ngasi bhawba school building jigi matangda yingsin bibu wafam leite aikoi gi side tagi di government gi maikai da RMSA da director da ikoi idana kotana mayam ma ikoi thagale mafam kya da nong yuraba phibam chadraba school asigi car singda class ayambada section khaidoktuna yamna kanna takpi tamiriba phibam ase lainga ki mari leinaba loisangna hanna yengbi dabagi matakta class 6 tagi na 10 fawba leiriba school asigi boundary fencing leitaba maram oiduna khudong chadaba kayasu mayokna hali ikoi gi school la soki matik disturbance like tambada pirisi fencing jene aduna fencing ji masi matanga yam athu matamda do school gi ka tara class khuding makki section loi khairi bani chhatra chatruk ki matakta tamakpani na class tara leiba asugumba school ji ayamba ka ji loina bak haitara ayamba ka ji amata yadre mahiroi masingda amadi oja kaya gi thawai yaujab yengluragade model school amoina semgat payaraba phibam masida nauna transfer lakpa oja kaya na oja moibagi magun yaujadaba du uthoktuna school asida class sang 9 amadi mapung fana tawriba asina maram oiduna wachat wanom tawduna atopa school singda utilize tawhon khibara haiba sisu achauba wahangama oiri
ट्रांसफर लाप ओजा से अखोगी सिदा लाकनिंगदबा ओजा याम यावी सात्र लेतो मफमदा ngayak ngayak tawroga tulop ta ngai badugum oza yam yauri RMSA na SSA na anouba oza afabane na tharai bujingsi asiju hana leiba oza singi matau tambra government school dek sangbada kaitang moigi thauna moigi tawgodaba je watba mafam je thabak si yam chinbadagi transfer si satkhiba ade atopada utilize tawgiba adugumba oza kya yawi masiju government na kaitang mieng sanghanningi हौजी के मतम लेंगा की मही लोइसंग सिंग तांग थोप फिबम मम ओइना महिरोइ चात्रुक मुक न थवाई यावना मही तमजगे हन थोरकलिबा सिदा पालिब लेंगा का सिनम येंग संगबिदुना मथौ ताबा मचाक सिंग फंगन फम थोकतबरा हाइब वाहंग असि पाउकुम कनान पीबीगनी इंपैक्ट न्यूज की दमक पाउदम जरिब कैमरा पर्सन याइफबग लोइना ओक्रम सोमेंद्रो Manipur University थोलेब वाथोक से यूनिवर्सिटी से भाइस चांसलर न मथौ मसक खंग थबक तौदबा अफब एकेडमिक एटमॉस्फियर अमा सागनब होनबगी महुत्ता तौनिंग बत तौदुना मसागे लना इंटरेस्ट ओइबा थबक सिंगदा माइ ऑनसिंदना लेरकपतगिनि हाइना मणिपुर स्टूडेंट्स फेडरेशन MSF के सेरोलम न मराल सिरकली भाइस चांसलर अमना वाई कैटेगरी की सिक्योरिटी लौदना तांग बुलेट प्रूफ की गाड़ी टोंगलगा महिरोय सिंगना 1970 मतंगी नोंग युसिलबा रुट बस खरदा नमसिंदना सासन पुबुगम तौरिबा थौंग असिमक महिरोइ खुनाइगिदमक्ता करिसु खन्ति ताकने हाइना हाइरकपगलोनेना यूनिवर्सिटी असि मांगथरंगना बथबक थरम सिंग मखाताना चतरकलबदी महिरोइ लुबसिना तुमिना लेथोलक हाइना अकनबा वाफम थमलकली लव लस एंड लॉयल्टी हाइना मिंगथोनबा साइरिंग लाइरिंग मंगसी यास की डायरेक्टर आर्मस्ट्रांग पामेना रिलीज तौखरे ओकुल डिस्ट्रिक्ट की आईबी यूमी वासुमना इबा साइरिंग लाइरिंग फोंबगी थरमदा असि युनमाम नकाइदा लेबा बुक्स एंड कॉफी कैफेदा पांगथोखिबनी लाइरिंग असुदे यारिब खमजेलबा साइरिंग सिंग असि हौखिबा इंकम चालसिंग तरातरेट की नवेम्बर 13 देहरादून पांगथोखिबा वैली ऑफ वर्ड्स इंटरनेशनल आर्ट्स एंड फेस्टिवल लॉन्च तौखिबनी लोइना ngasi phongliba लाइरिंग असिना अनिरक सुबा एडिशन ओइना नागालैंड की फेंटरिल पब्लिकेशन हाउस की मखादा दिमापुर ममांग था मे कुनी थोइदा नहोना लॉन्च तौखिबनी साइरिंग लाइरिंग असि नुंगी ओइबा वारोल्दा पिकलिंगै मतमदा नुपी मसा सिंगदा सेक्सुअल एब्यूज तौबिबा इंकलकपा मतमदा नुसी नुंगोल की लंबीदा खोंदारकपा मति तुंगा थमोय कायहोबिगी मतंग सैथारी साइरिंग लाइरिंग असना ममा मपा सिंगदा सो सेक्सुअल एब्यूज की विक्टिम ओरबा मसा सिंगदा पाउ फाउंग लंबी मा पीरी Manipur University Students Committee Against Irresponsible Administrators Musiana Thokpaserol Amadasu Musuna Sitana Vice Chancellor Pham Thado Haiba Demanda ngasi mass agitation tawani haidan numit yungba pung 32 phawa Mahiroi Singbu ngai handuna thamlaga agitation tawraroi haina phongdorakpa yaringdi haina khanghlakli amadi handaki khongjang ngasi asumba khongthang oibana musu yaudраbasu muta amadi musuga kusamnaduna aganba agitation changchinlagani haina su thamlakli DM University da PG subject yahon biyo haiba wakata joint students forum na college asida graduation tambaki form thaba thingjilagani tawrambadu mari lainaba singa wari sanabadagi thajaba pirakpatagi handokre ngasi DM College of Arts campus ta pawmi singa unaba banda DM College of Arts Commerce amadi Science ki mahiroi singa pun balub joint students forum ki convener arambam vikas na phongdok kibada laigang khongjang changchin driba phawba ngaiduna laibagi hainabi asi thadok piyo हिरम असकी मतंदा खनदना PG सब्जेक्ट सिंग हापना बहोना की हाइना मरी लेदा बसिंग थाजा पिरिबसी आतो मतमदा थबक तो ओतोपियो हाइना फोंदोके हंदकी अहम सेशन लाक्लिबा असिदा करिगुंबा गवर्नमेंट थाजेबा पिरकलिबसी अखोइदा पी सब्जेक्ट हेंगकनी हाइबगी थाजेबा पिरकलिबसी थबक तो ओंथोक पिरक्तबा तारगदी जॉइंट स्टूडेंट्स फोरम ना हेन अकन खोंजंग चंगसिलकनी हाइबजे थमजरी अदुगा अखोइना खोंजंग चंगसिलकनी हाइबा असिगुंबा पोट लाक्पा मतमदा खतदा गवर्नमेंट अखोइगी छात्रगी खोलाव अमसुंग मियामगी वॉइस ताबीबसी चटनबी असि तौबिगनु हाइना जॉइंट स्टूडेंट फोरम ना थमजरी अमसुंग हंदकी अहम सेशन असिदा ngasi gi थाजेबा पिरकलिबसी थुगाबिदनबसु हाइना गवर्नमेंट की माइकैदा थमजरी Kokatel may I could be the Millennium Institute of Sciences the class 12 Tamil Mahiroi Amada Osana Purapati Wahauda Mahiroi Adigi Mungamadi like I Miana school at the Thompson Cray Madada Dakam Laina Ozahum Sangdana Tamtina Purapada Sena Ozahum Kutak school city Tanto Ohaina Kongsang Lois Singer Penda Fondoki Tunda Lampel Women Police Amadi Lampel Police Team Laktana Kongsang Lois Singer do Thamsin K Learning Scholasiki Authority Madi Kongsang Lois Singer Bartiki Mute Karatato Todo Otaki Batang da Mipama Pangtoki
ngarang me kuntra mathe da Bisnupur ward number 7 da Bisnupur constituency ki manung sana leiba BJP ki municipal councillor saying zilla parishad member ani amdi BJP ki thomi single loina na mi phama pangthokna Bisnupur mandal BJP office hangdokre haina nauna hangliba mandal asigi serola mana hairakli Thobal district ki Wangsing Tiantha city block ki makha da leiba hirok par 1 gram panchayat ki pradhan laisram khambana Lusingdana MG NRGA ke sokar holder sigda kusumol yan top ki tharma ngasi pangthokre hariba sigi makhada gram panchayat sigi ward number 1 ki 8 pawi man da leiba sokar holder sawa kontra homdoida numit humni ki kusumol yan thoki tharma gi khudong sabloraduna gram panchayat sigi pradhan el khambana sokar holder singna masa masa ki kusumol sing masa masa ki account ki matam san lokthok na so apil top ki panchayat sigi sokar holder sigi verification top ki tharum so pangthoki ngase upung nipan ga minit yang khaita ba matam da thangal bazar ga awang nopok thangba kalibari da mio yama sibak sang oina phangle haina Imphal West ki city police station ki officer in charge thador pasero lamada hairakli me do yengda dan Manipuri male hairi asibak sang do masak khangdona ba rems ki mok ta thamkhre hairi Hojek sanaba ki pauda Komalapa Sports Complex ta laiba Sports Authority of India Special Area Game Center Imphal ki kuntra sabam Pokemon Tharam ngasi pangthokre ngasi ki tharam da National Sports University NSU Manipur ki registrar retired IAS RK Radha Kumar Dronacharya awardee amadi Sai NERC ki in charge LA Bomsa Sai NERC ki director Francis Marwin amadi MOA ki secretary Sunil Ilang galoina department ki masak naraba mi singna sarugya ki Sports Authority of India Regional Center in policy in kumzale se masapan marfutarukta tagel da hangdok ki bagaloina le se masapan marfurifan ki jun amada Sports Authority of India Special Area Game Center ase Kumalapa Sports Complex da hangdok ki center ase da boxing fencing gymnastics judo karate do shooting swimming and diving weightlifting wrestling amadi wushu gi masana sing asida lising masapan marfoni pada lising ni power the national level competition sing da puna medal lising mari ga subna tarani to yaduga international level competition sing da puna medal sani gi mari amadi sanore sani tara taret puthok pangam khi Manipur goina lising masapan marfudra ta gi lising ni tarapan power the Arjuna award nupi sanaroi taramari yaduga nupa sanaroi mari puna sanaroi tarani pan leiba ga lenena lamdamasi gi lehau ta gi lising masapan marfu mari ta gi lising ni tara tro power badana nupi sanori tara amadi nupa sanori tarit yauna punna Olympian tara tarit putoktuna malemda Manipur masak taktuna lagli sana khonam ki lamda thoidok hendok laba mana Rajiv Gandhi Khel Ratna ama Padmasri ahum Padma Bhushan ama Dhyanchand award ama galodina Dronacharya award ama yauna lamdam asida masak naraba mi kyaleri Sai RC Manipur na lamdam asida sana mi ama galodina apaba sanori kya putona ba thamle pandam asigi center asina horakpada kari tauki madi housik kari karaba tabak Toram Singh Tauri Haibase Saxin Yang Matau Tai Haina NSUM gi registrar retired IAS ki Radha Kumar Wapam saying as Tanamata Tamki. Foundation the is it a stock taking exercise tell me what are the achievements made so far? What are the achievements in relation to the goals set? Then time for setting new goals is Masigi Anjasi Loraga Anova Aquina Wahiningba target goal set over Dargalay. We have to dream of a bright future. Aishi Wini, Aishi Nangani, Aishi Togani. We have to dream. And we have to dream of a bright future and take steps towards it day by day. Ruk Suba Tongsu Cup Football Tournament in a city Kongmunda Leba, SWC Sanabunda Pangto Pahokre, Tongju Kendra United Clubs Association, a Sindaranga City Sanaba Hokiba Football Tournament, as a guy to Sanakiba Annual Licta, YDO Kongo Makana Nevam Laika Namara, Basco, Panjal Manga Sinada, Anisable Lictana, SWC Kongman Part 4, Amadi 5 na, ASA Singjamay Kongo or Pupanzal Ohum Anita Maitiba PK, Sataraliba Tournament as Kikasi Nuntil Sanakiba Ohum Subalicta, Reso, Second Kunona Divine Club, Namarapam Laikaibo. Yamna laksana panjal tarit amanda baiti ba piki ba kaloina manisubal liktena wilko kongba katelamadi MMC monkhang landi ani na mesa se gapi ba matam da panjal amamam sanadar mesa si draw oike football team talamari na saruk yadana group mari thona khaidok tana ngasi degi sana ba hockey tournament asagil hayeng makata ba league match mari sanaragani
London Masigi, Sanaroi, Fencer, Columbia, Sanugi medical treatment Gidama Lupala, Manga Centrum Kaitole Haina. Youth Affairs and Sports Minister Colonel Rajabajan Rathor na Fondokre, San Pharmacy Sanori Sing the Pipa Pandit Dindayal Upadhyay National Welfare Fund Daki, Pibani, Columbia, Sanu, Jose multiple sclerosis, Nabadiki Makata na Sana Bangamdana, Lady Bani. Aribada bulletin si halan samana miyamda thamjari Commonwealth Games ki gold medalist Kumukjam Sanjitana mahaki matak sirak diba anti doping test ki maral bu yani deba phongdokre test ki sample number 1 haina phongdoro National Sports University maroi ba course ng Manipur ki mapanda hang pa yaro haiduna Kupan Lampas Sports Complex la ba university as ki administrative law dasang palat tiar singna akai toy kawan Manipur lenga kilo singba singna lenga pada asawba thadok na ba national level international ki thak ta mana kaya pangkraba sangnai raba film maker aribam syamna apil tau Lenga kimi makhada felzol da puthokpa sing metric ton listing ama Kolkata da base toba MSDC limited na tha ko ni laiba madi yon bada yana kre Protection of Manipur People's Bill gi drafting committee da Bangal Yellow mi gi bihut ama yahon biyo haina All Manipur Muslim Organization Coordinating Committee ama kokna apil tarogli Amasong People's Resistance and Justice Alliance ki convener Irento Laison Babu atubada condition amata yaudul thadok thabatar de kan mukhong sang sang selagni haina party sina pawdoro